Akasvani Imphal Wahengbam Rajesh na pau pajari ahanbada maruba pau Raija sigi ipa ipu singna thambiramba mamalyamlaba kala sanskriti ngasigi mirolna hana leijaramba saktam sing semdok senjin tawdana ningthina ngak semduna thamnaba MLA Govindas Konthokjamna appeal tawri Yana warolgi matung chahi tara aikhoi haujik kari tawri haiba hiramda malemgi wall hospice amasung palliative care numit ngasi pangthokli Nupi Bondi Singki Pampham Topa Hak Sing Panglibra Haibadu Manipur State Commission for Women gi chairperson Lusing Mamihut Kangbu amana ngasi yangsinkre Assam Police na ngasi Kasar Jila dagi lupa koti taruk longi mamal oigadaba drug fare amasung Pradhan Mantri Narendra Modi na sababati oiduna naidrida ngaksel Mantri Rajnath Singh amasung National Security Advisor Ajit Doba galonena ngasi mifam ama pangthokre Malimgi Jagoigi Numit ngasi mafam kya da pangthoknari palanasi English singama chamapan marfuni thoidagi hauna jagoi isagi lambu hena chakodanaba amadi lam asida thabak torba miyoi singbu pungning thogotpagi pandamda pangthokpani Manipursu numit asi Jawaharlal Nehru Manipur Dance Academy Imphal na sinduna Bishnupur jilagi ningthokong da leiba Shri Gopinath Mandirgi mandapamda pangthokki Thoramadu Wangang MLA Govindas Konthokjamna hai aikhoigi ipa ipusingna thambiramba mamalyamlaba kala sanskriti asi ngasigi mirolna hana leijaramba saktamsing adu semdok senjin tawdana ningthina ngak senduna thamsi hana leijaramba naki saktamsing semdok senjin tawbana tungda akaiba kaya lakani Shri Govindas na hai Manipuri leiriba ipa ipusingna thambiramlaba aikhoigi khwaigi chawal lan amani haibada aikhoigi jagoi isai punamaksinsi masina aikhoigi khwaigi hena atawa gunnamani lannamani haina lawbada ai aranbo oigadaw mande masigi matengna aikhoina tongan ba hiram kayada mangjin thana chappada achauba mangalaba phangni haibasi ai mayamda thamjage sanabagi boundary leitabagumna jagoi isai sigi magi boundary leitaba aduna khoise amaga nungsinana cultural exchange tawraga platform amada puna lagnaba matamda aikhoigi aningba pamasing amasung sak khangnabada yamna hena shanti porokuda prithibisina mateng pangi Numidasi Kanglai Indigenous Martial Arts and Cultural Society Kimax na sinduna Imphal West ki Kumbongi Brighter Academy da pangthokki Thoramadu Manipur State Kala Academy ki Secretary Sunanda Thoksom Department of Umanglai Harauba Manipur University of Culture ki Assistant Professor Dr. Nganbi Chanu Susaru Yaki Manipur University ki Department of Dance and Music na susinduna Malimgi Jagoi ki numit tharunga mari lenana numinini sathagadaba jati thaki seminar ama ngasidegi haukre Thoramadu Manipur University ki School of Humanities ki Dean Professor N. Pramodini, Department of Dance and Music ki Head Dr. L. Thoibina Singba Miyoi Kya Saru Yaki. Rajya Sabha ki MP Ningthau Laisemba Chana Jaubana, Imphal ki Palace Compound laiba Bal Vidya Mandir ki Phamung Chama laiba Boys Hostel amangasi sangakre. Hostel adu Donor Mantraloy ki makhada laiba North Eastern Council NAC ki makhada sabani. Thoramda Vidya Bharati Akhil Bharatiya Shiksha Sangsthang ki Sangathan Mantri Govinda Chandra Mahandana Singba Sangnarba Moikya Saruk Yaki. Coordinating Committee on Manipur Integrity Kokomina Sinduna Raija sida hojik thokliba tangdu laitada bapibam asigi matangda khananaba miyangi mifam ama me ahumna kumal lampak indoor stadium da pangthok lagani hari Lampel Patalaiba Loop Asigi Office ngasi pangthokpa paugi mifam amada Loop Asigi Convener Kuraijam Athobana hai hojik thokliba irang asina maram oidana IDP kaya mayumda hanjinba ngamdana leiriba asi hanjilhanba yauna hojik thokliba irang asi atubada waroisin purangnaba hiram kayada wa khanagani All Kaksing Clubs Coordinating Committee amasung Kokomina puna sinduna Manipurgi Crisis na sahi ani phajilakpa haibasda mifam ama Kaksing Ningthau Laikai leba Central Public Hall ngasi pangthokre Thoramadu miyoi kyana wa ngangki Kaksing jilagi Sungnu Bazar da ngasi nungtil pung amarom taba adwaida khanghaudana mai salakpadgi dukan mari amangata thokre hari Fire Service Manipur Police amadi mafam adu leiriba miyamna kudakta sangsinduna mai kanbagi thabak chathaki mai adu matau kamdongna haurakkhibano haiba chapchana khangba ngamdri paugi maraktana break ama Zakom ni pot oi phangi ye. Zakom da nate imung da changba pot khuding mak Smartphone chu phangi ye. Majo hapta Kaishampat Sega Road Konjeng Hazari Lekai amati Thoubal Achouba opposite District Transport Office. Tabiriba Pawasi Akasvani Imphal degine
Yana warolgi matung sahi tara aikoi hujik kari tauri haiba hiramda World Hospice amasung Palliative Care Numit ngasi pangthokli. Rajyagi Directorate of Health Services amasung National Health Mission Manipur na sinduna Imphal gi Lampel patalaiba IMA Heritage Hall da thauramasi pangthokki. Ngasigi thauramada Health Services ki Director Dr. Charbo Gormei, State Mission Director Dr. M. Dinesh Singh singba charuk yaki. Thauramduda National Program for Prevention and Control of Non-Communicable Disease ki State Nodal Officer Dr. Y. Pemchandra Singh na palliative care gi matangda volunteer amasung caregiver sing gi thogdang haibasida wa ngangki. Mahanghai Kerala gumba atai raja singda palliative care asi mai pakna chathari lamdam asigi naha singna thoraktuna palliative care gi thabak thoram sing hena pungning sanghaningbagi apamba mahakna phongdokki. Kunda kogi yum hong kudingda leibiriba singna isa ahal laman sing amasung sagumba terminally ill patient sing care sing gi matangda kogi anakpa health center singda lakpiduna government ga society ga amasung imung gi miyoi biga punna tominawa yaba koi palliative care services asi tominasi amasung physical spiritual emotional support piduna lemhori ba punsi kitang kaksibu koina dignified life amoina hingnaba koi punamuna panaminasi. Manipur State Commission for Women gi chairperson Tumlip Tiningpham Monsang na luchingba commission asigi mihut kangbu amana Imphal gi all lambulen da laiba Manipur Central Jeta satuna mafam madura laiba nupi bondi singi phibam yengsinkre khongchat aduga mari lenana commission gi chairperson hai atei bondi singumna nupi body singsu makoi gi phangpham topa hak sing phanglibra haibadu khangnaba mafam masida lakpani mahangna nupi bondi sing aduda makoina thengnariba khudong chadaba kaya adu jingnaba leitana phongdoknaba haibaga loinana makoi gi samasya sing ko hanaba honabada commission gi maikai digi paikhatpa yaba thabak thoram sing paikhatkani haibagi thajaba piki. Manipur Central Jail asida inmate kuntaruk amsung Women Foreigners Detention Center da inmate kulumdoi lady. Imphal West lagi sekmai kendra gi manung channel leiba loitang kunok da kendra asigi MLA Aikham Dingo Singna community hall yawa club ama sangga kre ngasigi sangga bagi thoram aduda jila parisad amadi atei tongan ba maruiba miyoi singchu saruk yaki. National Program on Climate Change and Human Health National Health Mission gi State Nodal Officer Dr. Y. Nibeda Devi na hari akhak arau amasung brajatarakpa yaba matamda miyamna yariba makai section leibagi tangai fadaba lei Akasbani Imphal ga unaba amada mahanghai akhak arau thokpa matamda miyamna yariba makai mobile phone sing charge tawroidabani electronics ki device sing muthatuna thamgadabani asiguma matamda miyamna concrete wall amasung thong thonawgi manaktagi laptokna leigadabani khwaidagi phabadi yumgi mayai thangba sarukta leibana safagani manghai labuk lamhangda leiringaida brajataba amasung akhak arok torok labadi yariba makai isinga nangnadana amasung khong leibak tadanaba honagadabani mahakna hai akhoi thunder and lightning nongkhek nongrausi tawraklagadi yarikhai akhoi ba concrete wall manakta leibidaba adagi floor da oro longna hippa natra uppa suna jingbasi tawbiroidabani aduga yarikhai thongnau singi manakta leibiroidabani aduga imungi akhoi yaragadi mayagi central oiba ka abadi natraga basement gumba leiba gumbadadi akhoi na dugumbadasu leiba kanai aduga labuk lamhangda kari gumba leiringaida nongkhek nongrausi tawrakpa oiragadi isinga soknaba jaga se asidagi yari mai thuna yam thuna isinga contact tawdana kakhatpirakadawni aduga Bishnupur Jilla Laiba cold storage Kudimak Mathok Tohanaba CPI Manipur State Council and Dabi Tauri. Dolasigi Bishnupur District Office Ngasi Pangkiba CPI District Council and Jilla Asa Sakiba cold storage sing Ngasi Pawa Mathok Todana Thamba Asida Kana Yaning Daba Pongdorokli. Yes, we can and TV Habahiram da media person singi oba nomagi Miam Punna Bhap Taminabagi Toromama Ngasi Kaksing Jilagi District TV Center da Pangtokre. Thoromadu National Tuberculosis Elimination Program amadi District Health Society Kaksinga punna kusam naraga pangthokpani. Assam Police na Karsar Jilla dagi ngasi ayu anganbada lupa koti taruk lak taret longi mamal oigadaba yaba tablet amasung heroin pare. Karsar Jilla gi SP Nimul Mahantana hai akaknaba pau ama phangbadagi ngasi ayu anganbada achat oksing check tawbada Silchar bypass mapada gari ama khamduna thi humbagi thabak chathaki maduda mioi anidagi heroin gram sama taramari amasung yaba tablet lising kun hena phagat pangam kibani
ꯃꯥꯡ ꯍꯥꯏ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯣꯇꯤ 3,7,00,000 ꯂꯣꯡꯒꯤ ꯃꯃꯜ ꯑꯣꯏꯒꯅꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁꯅ ꯀꯥꯝꯔꯨꯞ ꯖꯤꯂꯥꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 62 ꯂꯣꯡꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ 2,60,000 ꯑꯃꯁꯨꯡ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 910 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ आकाशवाणी इम्फालदगी पाउ ताबिरी प्रधानमंत्री नरेंद्र मोदी ने सभापति ओदुना नई दिल्ली लेबा महाकी युमदा ngaksel मंत्री राजनाथ सिंह अमसुंग नेशनल सिक्योरिटी एडवाइजर अजित डोवाल गलोनेना ngasi mifam ama pangthokre चीफ ऑफ डिफेंस स्टाफ अनिल चौहान लानमी की मकोक जनरल उपेंद्र द्विवेदी नेवी की मकोक एडमिरल दिनेश के त्रिपाठी अमसुंग एयर चीफ मार्शल अमरप्रीत सिंह सरुक याखी थासिगी कुनिथोइदा जम्मू काश्मीर की पहलगामदा टेररिस्टसिंगना अटैक चथक्रबा मतुंग मिफम असी पांगथोकपनी चीफ ऑफ डिफेंस स्टाफ अनिल चौहान ngaksel मंत्री राजनाथ सिंह उनदुना पहलगाम टेरर अटैक की मतुंगदा लौरखिबा वारेपसिंगी मतंगदा पाउदंगख्रबा मतुंग ngarang ngaksel मंत्री राजनाथ सिंहना लोक कल्याण मार्गता लेबा प्रधानमंत्री की युमदा श्री मोदी गे उनदुना वाफम क्या खनखी लाइफ सेवर्स मणिपुर डिपार्टमेंट ऑफ ट्रांसफ्यूजन मेडिसिन रिम्स अमसुंग डीएमसी साइंस स्टॉल वर्ड्स फ्रेंडशिप एजुकेशनल एकेडमी इम्फाल इसका खुसम नरगा नुमित 3 चत्रकपा ई दान तौबगी थौरम ngasi लोइसंख्रे थौरम अदुदा मियोइ निफु हेमना ई दान तौकी ताइरेम पोपी तमिंगलोंग प्रोटेक्टेड फॉरेस्ट की मनुंग चैनल चनबा लेमराम ब्लॉक की ngarian चिंगदा आइन काइना चिंग लेबा पेकलंबा स्कावेटर अनि अमसुंग ट्रक मंगा फॉरेस्ट विभाग की स्टाफ सिंगना फागतपा ngamkre हौजिक सानबगी पाव ngangbam amukhomba लाइनिंग सनामही कांग एसोसिएशन सिंधुना वांगोई लोंजम लाइकाई कम्युनिटी हॉल चथरीबा अहानब लाइनिंग सनामही प्लेयर्स मेमोरियल केंद्र वाइस लीग कम नॉकआउट ओपन कांग टूर्नामेंट 2025 की ngasi सानखिबा मैचता वागवाई केंद्र कांखुना स्कूल केंद्र कांखुतपु पांचल 13 दा थोइख्रे मणिपुर स्टेट इंडिजिनस ओपन रेसलिंग चैंपियनशिप 2025 सेनापति जिला की एस्ट्रोटप ग्राउंड ngasi हौदोख्रे थौरमसी सेनापति डिस्ट्रिक्ट रेसलिंग एसोसिएशन सिनमने इम्फाल की खुमल लंपाक मेन स्टेडियम चथरीबा अनिसुबा प्रीमियर लीग की ngasi सानखिबा मैचता आबा खेत्रीगावना वांगोई फुटबॉल एसोसिएशन बु पांचल अमा सिनोदा थोइखी समराम प्लेग्राउंड चथरीबा अहुमसुबा स्टेट लेवल ओपन फुटबॉल टूर्नामेंट की ngasi सानखिबा अहानबा क्वार्टर फाइनल दा फुटबॉल लवर्स मणिपुरना एसडीओ पलेलबु पांचल मरी अहुमदा थोइख्रे तेंथा मल्टीप्लेक्स ग्राउंड चथरीबा तकवा ट्रॉफी की ngasi सानखिबा मैच सिंगदा थौबाल एफसी अमसुंग एसडब्ल्यूसी कैरक पांजल अनिनी चन्नदुना ड्रॉ चतखी आतो मैच समदा जी5 हैरोगना वाईपीओ सोराबु पांजल अमसिनोदा थोइखी एसएससी प्लेग्राउंड चथरकपा तरुक सुबा सेक्टा ट्रॉफी की ngasi सानखिबा मैच सिंगदा गोल्डन एफसी क्यामगैना यूनाइटेड सेक्टर बु पांजल अनि सिनोदा ताम एफसी सेक्टाना ONYC ओक्सु निंगथेमचा खुलबु पांजल मरी सिनोदा थोइखी अतो मैचमदा SKDC संजेनबम अमसुंग ताखेल FC पांजल अमम चनदुना ड्रॉइखी अहुमसुब माइपाकपी मेमोरियल फुटबॉल ट्रॉफी की ngasi सानखिबा मैचता MMFA हैरोकना RSFC संजेनबमबु पांजल अनि अमदा थोइख्रे चै त्राबन मखागी अहुमसुबा MNCA वन डे ट्रॉफी 2025 की ngasi सानखिबा मैच सिंगदा थाउ थामैबंगना TTRC पासुइबु विकेट तिफान थोइख्रे अतो मैचिंगदा सेदो थंगैबना PTCC पासुइबु रन कुंतरुक्ता PTTRC पासुइना SCC सिंगजमै थोंगाम लेकाइबु विकेट मापनदा थोइखी अरुणाचल प्रदेश चत पांथोखिबा अतुतो MMA चैंपियनशिप ता विनर ओइख्रापा मणिपुर की लखन लाइस्ट्रमबु ओपगी थोरम अमा ngasi बिष्णुपुर जिला की खा संजेनबम यूथ यूनियन क्लब ता पांथोखरे राजेश थागचरी अमुकोम्बा अरोइबदा मरोइबा पाउ राज्य सिगी इपाई पुसिंगना थंबिरम ममल्याम लबा कला संस्कृति ngasiगी मिरोलना हाना लैजरम सक्तम सिंह सेमदोक सेंजिन तौदना निंगथीना ngak सेंदुना थमनबा MLA गोविंदास कोंथोजमना अपील तौरी याना वारोलगी मतुंग सही तरा आइखोइ हौजिक करी तौरी हाइबा हिरमदा वर्ल्ड होस्पाइस अमसुंग पैलिएटिव केयर नुमित ngasi पांगथोकली नुपी बोंडी सिंगी फंबम तोपा हकसिंग फंगलिब्रा हाइबदु मणिपुर स्टेट कमीशन फॉर वुमेन की चेयरपर्सन लुसिंग मिहुत कांगबु अमना ngasi यंगसिनख्रे असम पुलिस ngasi kasar जिला दगी लुपा कोटी 3 लोंगी ममल ओइगदबा ड्रग फारे अमसुंग प्रधानमंत्री नरेंद्र मोदी ना सभापति ओइदुना नई दिल्ली दा ngaksel मंत्री अमसुंग नेशनल सिक्योरिटी एडवाइजर यावबा मिफम अमा पांगथोखरे पाउ लोइजरे